Hi, welcome everyone. Koi Manipur zik thoiba scenario je miyamsing marta yam nuai to pain da ma koi dum phori. Ya nam kam modang. Hi, welcome everyone. I giving Haobam Pravinsen aduga I ngasi phaminai bujina I marup I taw koi Md Nasir Khan KMW Kangleipak Minority Welfare Organization gi president me pai bane. Adu ngasi je koi Manipur da thokriba thoktoksigi matangda hauji ngasi arang koi kokomina 48 hours ki bandh goriba pen da phongdoiba kanagi mayuktano akoigi authority oina paibiriba akoigi responsibility lobigidaba mayamsing responsibility lawtawdagi akoi public people jingida wahaliba potsi matangda akoi pen da khara hadi phongdoksage karino haibadu mayamsing loina khangwa ngakane dubo akoi jo koi go opinion kitang mayamsing share tawjagena chinnaw phaminarmane si matang bro na hana kitang kaya tar leiriba senior bro yo wakhalda kai leige dum tang phongduk yana ina Manipur miyam da thamjani ba KMW Manipurgi president lamoina ikoi nasi pung nifuni fangi kokomina ikoi lauthoraiba Manipur transport ikoi Siroi Lili Festival hemada janele sinsat pada Manipur si lauthokadabani aduga chatlu haibagi adugumba laibaktiba Manipur gi mingthonbi yaroi hairakkiba masigi kokomina kauraiba si yamna chumba khongthang amani aduga masida laibak miyamna haiba tare ikoi ima iben isi jan ladu tongan ba puru haibdi I CSO sing aduga kokomi saminera sing adagi oklak maira pai mayam sina support toribasi asumbo khongthang ni na locally aduga atena matamda soidana masigi result kari maramde yakim noji phangnaba honaba matamda tangai badana kokomi na lauraiba dai koi puruk kanu khaidana miyam punam support tawduna aikoi amatoina punsinna duna kang aikoi Manipur ID Manipur ji the Manipur ko we are ji aron bai hidden agenda ama leifam thui haibasi kokomina sana ubongambana yana tuna yangna aigui masi lauthoragi basi oksai amadi support tawjari loina nama masigi hidden agenda si kari no haibasi sabong handri bawada kokomina changsila ko thawuk thoromda e kokomi da ikoi kiluk asu amadi leiba Manipur kundariba puruk kudima Manipur ko kanjaba pangam yoi kudima na support tawmina jaibasi KMW Manipur gi mekeidigi amadi miyamda imai bensing tona balaitana maru mapang khwai tarada puning sinjari chomme haibadi potsi mang le hidden agenda am leitragadi leiba scenarios mai tholakani haibase ai chu thajade haibadi ahamada ai wakhalda smai khala akoi identity ema hatare koi unify oina ba Manipur ji Manipur mani na hire kanda koi myam ji I belong in Manipur haibade adi maitai bangal boiro maitai boiro any mau maram paiti maitai oisan leiriba Manipur je more than 30 plus communities ne punjal lakanda koi je Manipur hai posina akoi je represent tormine alo Manipur hai posi lokthok kita di aine represent tawdu je kanagi haibadi ai maitai ne hai tamne masana road jo ai Manipuri ne je hai ta targadi haibi aro hai targadi madugi identity do ai maitai pangal amane hai tu ne si wai je hek palak matam de akoi markta unify oina ba akoi unity am sagat na bagi damuta term natrana terminology natrana koi identity kai bodu si identity yaw ta ga koi markta conflict holo ali noi masel manade noi amaga amagi markta interest punde noi amata gi noi na pulne hai je noi common ground ji kai no ko shanga ga de akoi Manipuri hai wa ji lo phok ta ga de koi common ground ta leite hai tu ne ari ta ni CCD koi gi matam amda even British ki colonial era matam da koi gi loan language identity lo phok ka na koi masel gi markta ai gi ma pulam mane hai ko ji punna na ba koi kanam hai da ni si tam ja moi si na divide and rule politics divide and rule policy system du gi chap exact mirror mane ai smile hani ngem si pot aduna lai birang je he na ju koi
authority ama adagidi responsibility launaba ama laibagidamakta ai state sida laini ai Manipur machani ai part of India ni akoi democratic country gi manung chalini na akoi na proudly akoi je part of this and high poche akoi je we are under the authority of India and we are responsible citizens and our responsibility will be taken by the government haibnever aduna si matang la kanadi ko de tasena thamoi manung dai da udragadi kem khangdragadi ko kem forum do se adu kitang yengjalu kitang uru ko ni no pot yan pen da bam phaw bro gi junam hadi masai support to gi du na tana atop sum kai da wakal da kai kai phaw lei hadi sa gi pot kadai bukti oira pe ai kana khan bi provision masi thamyo phomdu yam som me do hangi bu question ju yam lui adum mapu ayha ki wakhalon da haiwa haragati ekoi Manipur sida Manipur haiwa haibe yaratragadi ekoi si Manipur macha na te haibadi ona dum haidi Manipur ji lodora de macha na te dum oiduine tawuto masi ya su yaroi ekoi gi identity su muthala pe yaroi maramdi ekoi pai pugi hakte gi hona ekoi ningha tomna la kraba dugumba ningtoro na ngakamba dugumba mai horon de lera aba sibu kanana su muthapasu ngamoi muthalaba lambi kya chala su madu ekoi amatoina furup khudima unsinwa ne dona ekoi thawdangji hena kanu mong da loksinna bada karoi aduga aikoina haijaningi badi masi hayan banga mise ayo kalon da di ekoi gi lainga bonda leiba kangusina ni haibat mada thoi haibat wafam je matham je ki maram de Pravinsen haijabane makoina no pa thoko rade maraiba iramnam sanaleba Manipur haibasi nungsi boi bataragadi one time amada ekoi handana so haikibal laijabani one time da makoi laihoriba umpusi manda tarama separatal haidi talaga sonda laikre adoi yankai je one time de resign toraba adoi de Manipur si henjin ba wangang bakanda ya de haibase center government na khangdani amadi Manipur macha jingje thawna lei lingjen je amatoiba Manipur a heba thau toradi tawungam de haibase makoi no utkadabani tawuto makoi no ulakta badagi ngasi CSO singsina mayam gi minded mayam se raja gi awaba mayam se uraga kokomi ngasi bal kolokba haidi ekoi haidi samna Manipur si da adu haijila bota ga agi si sanji su yumda gi kuji hayeng matam da thoro ga ra yari ya sum condition si lawe ni ngai leite ba maram de ekoi na thaja ro da thau thau na ta ne Manipur da lai se irang amai mata te irang amai solution di phanda ba ayu solution ama pin ba gi pandam changseling ngai da irang ama muk sagat ba ayu masing mata to khai ta na je loino sil laura natra gana aiki to aigi so my aigi ideology da ai handa mun sum khan ma kan da aigi lam je yaga ama Manipur yaga ama lansin ma tam da ne ba Manipur journalist imisi roile liga mari leina na coverage to no da mata chali ba Manipur transport service government amagi makha da leibane ko private na te ba oi chali ba sida nasagi amazingna aidi regiment kangusina haigi ba se sina tabodi lamje ekoi onthoa ga leigra ba si thingnaba bawe ba aidi onthoa ga ba dinna te subject to confirmation se ai wa khaloni ko onthoa ga si jaga deina adu bauda su aidi adugumba su aidi ekoi na thoi hengai leite marandi Manipur se leije popular government leite adai samna ga da kanglup amana tangi ba aidi cookies no aitare ekoi hana su leimina mani na on cookie new cookie na the kitchen cookie na gote so mai makan haiti ekoi gi lainga lon sin khaidu pi gi bai tare ado ekoi nungsi na lai na ramre separate administration lagi ma oi demand sangsel le adagi samna pr thangbu da me ha thangure adagi sembiren ji haidi ekoi na pabung haina khangna mo cm ji ju resign haidi lotho rai ta ne oi gi demand ja ya mo sumai I fangi ya duni aduma bu furup ka bu kyo pam natna Manipur si Manipuri haibi yaroi haira bhoda ekoi gi praja gi mi uchelaga sai lainga iba makoi na tuminna leisela patara di makoi ja hana puthuaga
ꯃꯈꯣꯏꯅ ꯃꯥꯡꯁꯦ ꯄꯨꯟꯅ ꯊꯥꯜꯂꯒ ꯄ꯭ꯔꯖꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯈꯣꯜꯂꯥꯎꯁꯦ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯔꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯁꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯃ ꯐꯤꯔꯦꯞ ꯀꯥꯏꯁꯦ ꯃꯇꯝ ꯁꯥꯡꯅ ꯄꯤꯔꯣꯏꯗꯕꯅꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯄꯨꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯩꯗꯣꯛꯑꯀꯥꯟꯗꯀꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕꯒꯤ ꯚꯦꯂꯨꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯆꯦꯛ ꯇꯧꯕꯁꯤꯅ ꯇ꯭ꯔꯥꯐꯤꯛꯁꯤꯡꯅ ꯇꯧꯋꯦ ꯃꯔꯨꯑꯣꯏꯅꯗꯤ ꯚꯦꯍꯤꯀꯜ ꯇ꯭ꯔꯥꯐꯤꯛ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯂꯩꯅ ꯂꯩꯖꯔꯤꯁꯤꯡꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏ ꯑꯥꯔꯃꯤꯅꯁꯨ ꯇꯧꯁꯤꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯁꯣꯂꯨꯁꯟꯁꯤ ꯂꯣꯏꯅ ꯏꯟꯗꯤꯌꯥꯟ ꯒꯣꯕꯔꯃꯦꯟ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯃꯁꯤ ꯃꯆꯥ ꯃꯁꯨꯅꯗꯤ ꯉꯝꯃꯣꯏꯅ ꯂꯧꯋꯦꯕ ꯑꯗꯨꯅ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯃꯁꯤ ꯄꯤ ꯑꯦꯝ ꯍꯥꯏꯗꯤ ꯑꯆꯧ ꯑꯁꯥꯡ ꯃꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯛꯄꯗꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯨꯊꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯪꯂꯛꯈꯤꯅꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯨꯊꯠꯂꯒꯅ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯇꯥꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯪꯒꯅꯨ ꯑꯩꯈꯣꯏ ꯃꯗꯨ ꯍꯦꯛ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯁꯨꯝ ꯉꯥꯡꯗꯅ ꯑꯩꯉꯣꯟꯗ ꯆꯤꯡꯕ ꯇꯥꯔꯦ ꯑꯦꯕ꯭ꯔꯤ ꯄꯥꯔꯁꯟ ꯈꯨꯗꯤꯡꯃꯛꯁꯤ ꯊꯣꯛꯂꯛꯑꯒ ꯁꯨꯝ ꯊꯣꯡꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯗ꯭ꯔꯤ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯍꯧꯕꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯌꯥꯏꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯄ꯭ꯔꯥꯕꯤꯟꯁꯟ ꯕ꯭ꯔꯣꯅꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯕ ꯃꯅꯤꯄꯨꯔꯁꯤ ꯀꯧꯗ꯭ꯔꯒꯗꯤ ꯀꯩ ꯀꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯌꯥꯝ ꯂꯨꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯍꯪꯈ꯭ꯔꯦꯀꯣ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯥꯔꯚꯤꯁꯀꯤ ꯕꯁ ꯑꯃꯁꯦ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯑꯣꯏꯔꯝꯃꯁꯦ ꯅꯠꯇ꯭ꯔꯒꯅ ꯍꯔꯤꯌꯥꯅꯥꯗ ꯑꯣꯏꯔꯝꯃꯁꯦ ꯍꯔꯤꯌꯥꯅꯥ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯥꯔꯚꯤꯁ ꯍꯥꯏꯗꯣꯏꯔꯥ ꯃꯃꯤꯡ ꯑꯃꯗꯤ ꯑꯣꯏꯔꯝꯃꯁꯦ ꯍꯔꯤꯌꯥꯅꯥ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯁꯦ ꯑꯣꯔ ꯗꯦꯜꯂꯤ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯤꯅꯥꯔꯤꯑꯣꯗꯨ ꯀꯌꯥꯝ ꯀꯨꯏꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯇꯣꯏꯅꯣ ꯑꯗꯨꯒ ꯃꯦꯗꯤꯌꯥꯗ ꯀꯌꯥꯝ ꯆꯥꯎꯅ ꯐ꯭ꯂꯥꯁ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯐꯦꯜꯌꯔ ꯑꯣꯏꯔꯦꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯂꯧꯕꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔꯁꯤꯗꯤ ꯖꯁ ꯂꯥꯏꯛ ꯗ ꯘꯣꯁ ꯇꯥꯎꯟꯒꯨꯝꯕꯅꯦ ꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯛꯇꯕꯗꯒꯤ ꯌꯨ ꯑꯥꯔ ꯑꯣꯟ ꯌꯣꯔ ꯑꯣꯟꯅ ꯒꯣꯔꯃꯦꯟꯗꯣ ꯍꯨꯟꯗꯣꯛꯑꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯉꯝꯅ ꯍꯣꯠꯅꯔꯀꯥꯟꯗ ꯆꯦꯟꯗꯅ ꯆꯣꯡꯅ ꯍꯣꯠꯅꯕꯒꯨꯝꯕꯒꯤ ꯐꯤꯕꯝ ꯂꯩꯔꯝꯃꯦ ꯃꯅꯤꯄꯨꯔꯁꯦ ꯑꯣꯊꯣꯔꯤꯇꯤ ꯃꯇꯥꯡꯗ ꯒꯣꯔꯃꯦꯟꯁꯤꯗꯤ ꯑꯩ ꯀꯣꯟ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯣꯏꯗꯨꯁꯨ ꯃꯣꯏ ꯐꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯃꯣꯏ ꯃꯇꯥꯡꯗ ꯍꯥꯏꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯤꯗꯤ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯦ ꯃꯦꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯔꯦꯇꯤꯞꯁꯤꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯅ ꯏꯟꯗꯤꯌꯥꯗꯤ ꯊꯥꯔꯠ ꯋꯥꯔꯜ ꯀꯟꯇ꯭ꯔꯤꯅꯤ ꯃꯣꯏꯒꯤ ꯅꯦꯔꯦꯇꯤꯞꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯑꯝꯃꯦꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝꯁꯤꯡꯅ ꯍꯥꯏꯌꯦꯕ ꯏꯟꯗꯤꯌꯥꯒꯤ ꯅꯦꯔꯦꯇꯤꯞꯁꯦ ꯄꯟꯗꯦ ꯃꯇꯝꯗꯨꯗ ꯃꯌꯥꯝꯁꯤꯡꯗ ꯈꯣꯏꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯦꯕ꯭ꯔꯤ ꯄꯤꯄꯜ ꯈꯨꯗꯤꯡꯃꯛꯇ ꯑꯗꯩ ꯄꯥꯀꯤꯁꯇꯥꯟ ꯑꯩꯅ ꯆꯨꯝꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯅꯦꯔꯦꯇꯤꯞꯁ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯃꯅꯤꯄꯨꯔꯒ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯤꯒ ꯋꯦꯁꯇꯔꯟ ꯃꯦꯗꯤꯌꯥꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯒ ꯏꯟꯗꯤꯌꯥꯒ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯗꯨꯒ ꯑꯅꯤꯁꯦ ꯑꯝꯇꯪ ꯀꯝꯄꯤꯌꯔ ꯇꯧꯔ ꯌꯦꯡꯁꯦꯕ ꯃꯇꯝꯗꯨꯗ ꯖꯁ ꯐꯣꯔ ꯁꯥꯔꯇꯦꯟ ꯗꯦꯖ ꯐ꯭ꯌꯨ ꯗꯦꯖ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛꯀꯤ ꯑꯣꯔ 3-4 ꯗꯦꯖ ꯈꯛꯀꯤ ꯗ꯭ꯌꯨꯔꯦꯁꯟ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯅ ꯏꯟꯗꯤꯌꯥꯒꯤ ꯅꯦꯔꯦꯇꯤꯞꯁ ꯀꯨꯞꯁꯜꯂꯦꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗꯗꯤ ꯆꯍꯤ 2 ꯍꯦꯜꯂꯛꯄ ꯁꯤꯅꯥꯔꯤꯑꯣꯁꯤ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯠꯇꯦ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯀꯗꯥꯏꯕꯨ ꯌꯧꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯦ ꯅꯦꯔꯦꯠ ꯇꯧꯈ꯭ꯔꯦ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯂꯥꯛꯑꯀꯥꯟꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯀꯔꯤ ꯎꯍꯟꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛꯇ ꯇ꯭ꯋꯤꯇꯔꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯣꯛꯂꯛꯄ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯨꯅ ꯕꯥꯏꯁ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯑꯩꯅ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯄꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯟꯗꯣꯀꯨꯃꯦꯟꯇꯦꯠ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯗꯨ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯥꯔꯤꯑꯣꯁꯤ ꯀꯨꯞꯁꯟꯅꯕ ꯍꯣꯠꯅꯈꯤ ꯍꯧꯖꯤꯛꯁꯨ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯗ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕ ꯅꯦꯔꯦꯇꯤꯞꯁꯦ ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯁꯤꯗꯤ ꯅꯦꯔꯦꯇꯤꯞꯁ ꯅꯠꯇ꯭ꯔꯦꯀꯣ ꯏꯟꯁꯤꯗꯦꯟꯁꯦ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯀꯌꯥꯃꯨꯛ ꯌꯥꯎꯔꯤꯒꯦ ꯖꯦꯔꯣꯅꯦ ꯑꯣꯜꯃꯣꯁ ꯖꯦꯔꯣꯅꯦꯕ ꯑꯗꯨ ꯕ꯭ꯔꯣꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤ ꯄꯣꯠꯁꯤ ꯎꯔꯕꯅꯤꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯦꯕ ꯑꯗꯨꯝ ꯕ꯭ꯔꯣꯅꯁꯨ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯅ ꯕ꯭ꯔꯣꯗꯗꯤ ꯀꯗꯥꯏꯕꯨ ꯌꯧꯅ ꯁꯤꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯐꯤꯜ ꯇꯧꯒꯦ ꯄ꯭ꯔꯣꯕꯤꯖꯟ ꯑꯁꯤ ꯀꯩꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯃꯨꯊꯠꯈꯤꯅꯕ ꯍꯥꯏꯗꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕꯁꯤ ꯂꯣꯏꯅ ꯄꯨꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯒꯤ 2023 ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯦ ꯑꯁꯦꯡꯕ ꯂꯣꯏ ꯈꯪꯅꯗꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ
mayamsingna media sida khngbinaba nate adumapu khansinaroi usinaroi haragadi media su page loinmusi adumak haitare phonge toromso thingjin ba haidi matam mai pairi du yedum ngamnaba sakki baitare magoina adum hendan tawgi baitare media sina journalist mayamsina asegumase flags tongna honarasu tawhandaba adai khangdi haiba adai na sai sida lagasu Manipur is the later Sweden complex in Taramaga, Haramaga. I gave a son and a Manipur say, I go Indian government and the Musira Maya, Tobu, Manipur Sita Kai and the Pungin General in Mibum Putimonakani, Manipur Bazapona on the Kangi. Adumopo Masik Karamina, I gonna Parata Liga again. Natrana, I go Manipur Links, would get a gagadi. Taina ulu di hiaroi tasena Manipurgi losing the sing ikui laying out on the leiriba sings in a wood cadaver on the equity CSO the leiriba as a studio Orion bodies in the Maki Praza mode even to Kangna Lao Komba Pesar Piva Adoga Mayan among support dominava see a tane as in an running as a Iranzi Katan Diver Togini Masida Tungi Libasi laying out on the lazy party some saw a dare Makuina Tonara in Idare, and I so what Tadana, Makuin Matum, I did Makuisi Haina, but told them Makuin, I did just see it all the Torre, Adu the Manipuri Langan, the lazy Belucano. He will kick some night on the busy Fugi, Pabumbian, the caretaker in the lady in Warrior. Ado caretaker winners lady when you see Talaxida, Manipur government popular and the government was same of wondering that so but how to easy manung the gay then media is in the heart of a pay everything Maquin Takaira Gadavan, whether the equine follow to the Ado I did losing the music the Tumredoni, Tumba the Queen, Tumba Yaro in out of one. Ado he now the Butai, Loina, some Manipur Sahi and Ian Wara Papazagi in Mayam Haitari, Mayam's leiriba, the Zoom Kaimanta, everything as Yanami, Kayam and Sunny's own mare, the Aero, Adumina, Asiana, Touhanlaba, excellent Modi, the Uzipo, the Prime Minister, ID, Modizi, La Leitraba, Amisala Kamagan Mitram, and the Halaka, Alum Halaki, warrior mother. Adosina Kandai I leiriba, I did we get down. There was in a dictator of the idea, Lamway, Labosing, like we sorry, Kuntaru, like the Omatam, the Yama Tinotam dietary, to excel local Laga, Kashmir, the Umba terrorist scheme, the Landa, then India, Pakistan, or the Kari, Yavazima, in the Khngbinaba. Adumopo, India, the labor in India, Manipur, Praza, even Manipur, you will tell me later, we already sacrificed story. So Manipur, India, Gitama, Indian city, Lamani, I was in Matambuno, the Kalaga labor mummy. Adogum laying out on the leiriba, Maroina, Prime Minister, Mahanadi, then Amisazi, Marueva, Pamnaiba, India, laying out on the leiriba, center government, I die. Makuisi in the Manipur, khngbinaba, I have done it. I'm the Kanze, Wakalonze, Massimiano, so Haobam to ye. Otherwise, is a yaningdaba, Iran, under Manipur, Manipuko, Yakanda, Kari, Exaloga, Pirake, locality. I do it better, the equi period, Momoto, with a car way. I do it the equi canal, Maru, in a Kanagani, Tanagani, I was a CSO in the Sukandabamatam way. I told losing boring care and Manipuri scholar care. Kunamaxi with Tazina with a car moere. Puru Kudimasu, Toga Gaidi, my Angamba parts in Lower Ganda, City, Para Subsanatami Odrugadi, Ewe Hanasai, Mahandina Sohare, Masai Sohare, Manipur, High was in Mutalaga, Tonga Mintolanga Pirakadoira. I didn't know whether Tawai Kaluba, I went did low Giwamada, considered Giwamada, the Tabuka Tonga Day, and a Kalaga delay Java, Aduma Wina didn't do Totoraba. Sugum Taza to Kayam to work a driving at Kiva lay has in my tongue. Jumboane, the Sham Daniel Tachani Murms, taking it. Sigi, a queen, Mimian Polia, quite holding Kalaze, Iran Hore. A queen Iran, however, Iho, a queen Tori, Sunagi,
authority to the nang atum lay the hogolo nang animal pressure people at never pressure group high pose CSO kakinatana public people may have my grievance some like target do photo kayo mana tara kanda do photo man action local ado huziti hobok kana trebe nik po kana trebe sing ai jalle no mai capsule le bom pokhale man to tagi ni man tabe are ade adu sida koina kaigumba he criticism am creator soye na khudombi ekthilor thilli khudombi do pukhala jel thangini sida difficult oi adu sida laiba si aina hari posi maram ji kaina kana akoina mon attack to na te akoi di criticism am create to ne constructive oi criticism am kai ai soi soi do mi ora me hari je ai ngonda nang soi har ta ga di ai soi ka ai de no har question am hangom to adu aina soi ra ai ngonda nang soi har ta ga di nang soi na hari question do ai soi har do nang soi bani har kanda soi hari ba mi jing do fukhala fukhala sum pha ta ga di akoi me am loi thola kana koina tawdui thok si kai ha bi akoi na di action jing lo ko soi har do bon in thousands of years say listing lo koina we cannot take laws in our hand the responsibility government I mean authority or responsibility can handle the we are masi kai no the social contract theory da yawrin the government ang mathau se upliftment toba protection piba safeguard and security have madugi authority do laibagi damta akoi gi responsibility authority na pubagi damta akoi je state na belong tawrine natta tagani akoi na sida ai example ji pi gi ha na kana to ma kin na tem ai mithai chewing gum me ori sigi chewing gum ji da kari tha ge ga adum yeng ma am ko ma okay the MRP maximum retail price ha ga da maning lor boda inclusive of all tax and harmony inclusive of all tax and harmony sida inclusive of all tax ha ga no ai sigi lupa bi mithai ji ma lei ba ja sida government ai already tax thi I know who's using leiba personal existence and she never microphone leiba to the government tax ni I know Pishatan on tax ni Lambi road tax ni yum levy tax ni Siki tax me the Kari tea no I government and a responsibility logo doing authorities and moon a party in having other the authorities leitraba responsibilities low draba no me am genogi to put over one high tag lose can I have torino can I have torino money maram ni sai money transport lo money ai amjong hanjala to ne law tax theory ama tax theory ko security and safeguard ne kada bu law enforce to no have question la ganda lambi da ho je gari number tha da on those atra insurance yo da gari insurance this matam da kai thoya gari da pha gani tax thi gani chalan ka kani adu da gari chalan kai ba tax thi ba ari laws ne enclose to yum hamja boundaries sky lord in no Manipur Marandi Mati am Sabna Gwala Tabi books at Motam no Gwala Tabi the Manipur Tari Sapiare. I government ye responsibilities that I do matungdi Manipur say leitraba sini. Like the questions. Adu si scenarios de ko yam na kiningai oi bari akoi na ngam tu ngai bhut ki ram bani jiti kana ki do no. Yam lu question am ore. Provision kain ai gui Igugi losing by the Gugi Angana, Natragana, Mahaydana, Ngang, my raising the swear of Prince Van the Tainaba, was asking the Tainaba, Laria Hitraso. He, Munda Haraganadum, Masas in the Natraga, Masanzin, Swear of Mayama, whom I did Mama, the Tainavi Vitare. So I not don't swear with the Maziko, and the Tainabon did to ye. Marandi. Igwe sida huzisi gari handmade uttaviga adu uttavika haiti mayam pine thialliko adu yam pai igwe shape oina banena adu imphan manung sida ta chatna boye ga dikai kana gani adu mapu khunna kuda su haraji ko Manipur se haiti Manipurgi mathau toi da support to oina itare khunna koi chinau sing adai ai maira pai season imai non mayam lei Manipur sky ki biya di heavy to mayam so aduma phajin punjin mai tai as law si ta se na idi imphan manungna Delhi da aduga maroina tampak tai tai ko masi atan salai bi ya pira bra adu regati adu maya badu ki leiba isai jana aidi pham adu de leiba tai ya luching ba thoba aidi
ꯆꯥꯎꯅ ꯄꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯋꯥꯈꯜ ꯈꯟꯗꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯌꯧꯁꯤꯜꯂꯛꯑꯒꯗꯤ ꯍꯥꯏꯕꯗꯤ ꯁꯝꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ MB ꯊꯦꯠꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯨ ꯃꯅꯤꯄꯨꯔꯗ ꯂꯧꯊꯣꯛꯑꯒꯗꯤ ꯃꯥꯒꯤ ꯚꯦꯂꯨꯁꯤ ꯀꯩꯅꯣ ꯁꯤꯅꯤ ꯀꯅꯥꯒꯤ ꯄꯨꯂꯤꯁꯅꯣ ꯀꯅꯥꯒꯤꯗꯃꯛ ꯂꯩꯔꯤꯅꯣ ꯑꯗꯩ ꯑꯩꯒꯤ ꯊꯧꯗꯥꯡꯁꯤ ꯀꯩꯅꯣ ꯑꯗꯩ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯛꯇꯣꯏꯅꯤ ꯋꯥꯔꯤ ꯑꯃꯗ ꯑꯗꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯂꯩꯁꯨ ꯂꯩꯇꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯗꯨ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯊꯃꯣꯏꯁꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯉꯁꯥꯏ ꯂꯨꯆꯤꯡꯕ 50ꯁꯤ ꯃꯥꯒꯤ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯃꯈꯣꯏꯁꯨ ꯀꯩꯅꯣꯝꯃꯗꯤ ꯇꯧꯐꯝ ꯊꯣꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩ ꯀꯟꯗꯦꯝ ꯇꯧꯋꯦ ꯑꯗꯨꯒꯤ ꯗꯤꯂꯦꯝ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯁꯝꯅ ꯃꯔꯨꯒꯤ ꯃꯔꯣꯝꯗ ꯂꯩꯗꯨ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯇꯥꯟꯅꯒꯗꯕꯗꯤ ꯃꯈꯣꯏꯅꯅꯦꯕ ꯃꯌꯥꯝꯒꯤ ꯍꯧꯔꯤꯁꯤ ꯀꯩꯒꯤ ꯄꯦꯟꯗꯕꯗꯒꯤ ꯑꯩꯒꯤ ꯃꯤꯡꯕꯨ ꯑꯩꯒꯤ ꯏꯔꯝꯗꯝꯕꯨ ꯀꯧꯕ ꯌꯥꯔꯣꯏ ꯊꯣꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯊꯣꯛꯂꯛꯄꯗꯅ ꯍꯦꯛꯇ ꯑꯦꯛꯁꯟ ꯏꯃꯤꯗꯤꯌꯦꯠꯂꯤ ꯂꯧꯈꯠꯄ ꯃꯅꯤꯄꯨꯔꯁꯤꯅ ꯑꯇꯣꯟꯕꯤ ꯀꯔꯤ ꯍꯥꯏꯅꯣ ꯎꯕꯤꯔꯤꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯗ ꯆꯟꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯟꯕꯁꯨ ꯁꯥꯕ ꯅꯨꯡꯁꯤꯕꯁꯨ ꯁꯥꯕ ꯑꯃꯛꯁꯨ ꯆꯟꯗꯕ ꯑꯃꯛꯁꯨ ꯆꯜꯍꯟꯕ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯛꯏꯁꯦ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯐꯝꯅꯥꯏꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯗꯤ elected personꯁꯤꯡꯁꯦ ꯃꯈꯣꯏꯅ ꯁꯣꯏꯍꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯊꯕꯗ ꯃꯈꯣꯏ ꯅꯠꯇꯅ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯁꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏ ꯌꯥꯡꯈꯩꯁꯦ ꯍꯩ ꯑꯃꯨꯛ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯤ PM ꯎꯅꯕꯤꯔꯣ ꯃꯔꯨ ꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯃꯈꯣꯏ ꯂꯩꯅꯕ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯋꯥꯟ ꯇꯥꯏꯝꯗ 1 hourꯗ ꯃꯈꯣꯏ ꯌꯥꯡꯈꯩꯁꯤ ꯇꯧꯔꯒꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯗꯝꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯁꯨꯒꯨꯝꯃꯥꯏꯅ ꯃꯈꯣꯏꯒꯤ ꯂꯝꯁꯤꯗ ꯍꯦꯟꯖꯤꯜꯂꯨꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯗ ꯑꯆꯨꯝꯕ ꯇꯧꯕꯗ ꯂꯥꯟꯅ ꯎꯍꯜꯂꯨꯕ ꯌꯥꯗꯦ ꯁꯤ ꯇꯧꯒꯗꯕꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯇꯒ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯒꯤ ꯀ꯭ꯂꯕꯀ ꯂꯩꯀꯥꯏꯒ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯁꯨꯃꯥꯏꯅ ꯊꯥꯔꯨ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯁꯝꯅ ꯀꯪꯒ꯭ꯔꯦꯁ ꯍꯥꯏꯗꯤ ꯃꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅꯀꯣ ꯉꯁꯥꯏꯒꯤ ꯇꯣꯝꯃꯒ ꯆꯥꯎꯕꯤꯒ ꯉꯁꯥꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀ BJPꯒ ꯁꯨꯃꯥꯏꯅ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗꯛꯀꯤ ꯁꯣꯏꯔꯝꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯁꯣꯏꯕꯗꯤ ꯁꯣꯝꯗ ꯑꯗꯨꯝ ꯆꯠꯂꯒ ꯅꯩꯅꯔꯒ ꯂꯩꯔꯤꯉꯩꯗ ꯑꯅꯤꯁꯤꯁꯨ ꯑꯗꯨꯝ ꯂꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯥꯡꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯗꯥꯏ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯑꯃꯒ ꯍꯨꯟꯅꯕꯒꯤ ꯄꯣꯠꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯁꯦ ꯚꯣꯠ ꯊꯥꯗꯔꯤꯕ ꯃꯤꯁꯤꯡꯁꯦ ꯚꯣꯠ ꯊꯥꯗꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯑꯁ ꯅꯣꯏꯗꯤ ꯑꯐꯪꯕ ꯉꯥꯛꯇꯅꯦ ꯅꯣꯏꯗꯤ ꯒꯙꯥ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯅꯣꯏ ꯀꯩꯝ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯒ ꯕ꯭ꯔꯣꯁꯦ ꯈꯠꯅꯔꯦ ꯑꯗ ꯑꯩꯒꯤ ꯃꯤꯆꯪ ꯈꯣꯝꯗꯣꯏꯅꯦꯕ ꯈꯠꯅꯔ ꯃꯇꯨꯡꯗ ꯑꯩ ꯃꯤꯆꯪ ꯈꯣꯝꯗꯣꯏꯅꯦꯕ ꯑꯗ ꯑꯩ ꯍꯥꯏꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕꯅꯦ ꯑꯩ ꯐꯩ ꯍꯥꯏꯕꯗꯤ ꯃꯥ ꯍꯥꯏꯅꯕ ꯀꯩꯝ ꯂꯩꯇꯦꯕ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯤꯀꯣ ꯑꯩꯉꯣꯟꯗꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯠꯇꯕꯅꯦ ꯃꯥꯗꯤ ꯁꯤ ꯁꯣꯏꯔꯝꯃꯤ ꯁꯤ ꯁꯣꯏꯔꯝꯃꯤ ꯁꯤ ꯁꯣꯏꯔꯝꯃꯤ ꯁꯤ ꯁꯣꯏꯔꯝꯃꯤ ꯁꯤ ꯁꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐ ꯇꯥꯔꯒꯗꯤ ꯑꯣꯕꯚꯤꯌꯁꯂꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯗꯨꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯗꯨꯁꯨꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯠꯇꯦꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯅ ꯍꯦꯟꯅ ꯐꯈ꯭ꯔꯦ ꯀꯟꯁꯦꯞꯇ ꯋꯥꯈꯜꯗ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯨꯅ ꯂꯩꯍꯧꯔꯤꯕ ꯐꯠꯇꯕ ꯄꯣꯠ ꯈꯪꯗꯕ ꯃꯤꯗꯣ ꯃꯥ ꯀꯔꯤ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯕ ꯁꯨꯈꯪ ꯈꯪꯗꯕ ꯃꯤꯗꯣ ꯃꯥꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯈꯟꯗꯦꯕ ꯃꯥꯅ ꯀꯔꯤ ꯑꯐꯕ ꯇꯧꯔꯤꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯅ ꯁꯤ ꯐꯕꯩꯗꯃꯛꯇ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯀꯟꯁꯦꯞꯇꯤ ꯑꯝꯇ ꯂꯩꯇꯦꯕ ꯑꯦꯠꯂꯤꯁ ꯃꯥꯅ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯅ ꯈꯔ ꯐꯠꯇꯕꯁꯨ ꯑꯣꯏꯅ ꯈꯟꯒꯦ ꯑꯗꯩ ꯑꯐꯕ ꯃꯤꯗꯤ ꯈꯟꯅꯕ ꯆꯣꯏꯁꯇꯨ ꯁꯣꯏꯅ ꯂꯩꯇ꯭ꯔꯦꯕ ꯃꯥꯅ ꯌꯥꯝ ꯐꯠꯇꯦ ꯈꯔ ꯐꯠꯇꯕꯁꯨ ꯑꯣꯏꯅ ꯈꯟꯒꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯈꯤꯇꯪꯗꯤ ꯐꯒꯠꯄ ꯑꯗꯣ ꯐꯠꯇꯕ ꯑꯃ ꯑꯣꯏꯅ ꯈꯟꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯣꯏꯁꯁꯦ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯆꯣꯏꯁꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯁꯨ ꯎꯗ꯭ꯔꯦꯕ ꯑꯣꯜꯃꯣꯁ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯦꯕ ꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯤꯕ ꯍꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯐꯖꯅ ꯍꯪꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅꯁꯨ ꯂꯨꯕ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯩꯈꯣই ꯏꯟꯗꯤꯌꯥꯁꯤ ꯁꯛ ꯇꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠ ꯀꯜꯆꯔ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯃꯅꯤꯄꯨꯔꯅ ꯑꯗꯨꯝ ꯊꯧꯗꯥꯡꯁꯦ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯄ ꯗꯦꯟ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤ ꯕꯥꯎꯟꯗꯔꯤ ꯃꯆꯦꯠ ꯀꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯪꯃꯨꯟꯅꯔꯤꯉꯩ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯅ ꯁꯤ ꯑꯃ ꯇꯧꯒꯦ ꯈꯜꯂꯤꯉꯩꯗ ꯑꯃꯗꯨꯅ ꯑꯃ ꯍꯥꯏꯖꯤꯜ ꯑꯗꯨꯅ ꯃꯈꯣꯏꯗ ꯂꯧꯁꯤꯡ ꯑꯃ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕꯁꯤ ꯈꯪꯗꯣꯛꯈ꯭ꯔꯕꯅꯤꯅ
ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯃꯥꯏꯅ ꯇꯧꯕꯗ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯆꯦꯠꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯗꯨꯅ ꯀꯩꯁꯨ ꯎꯔꯛꯇꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝꯗ ꯂꯧꯒꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ KMW ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯑꯕ ꯑꯗꯨꯒ ꯑꯔꯤꯕ ꯁꯦꯖꯣꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯔ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯖꯒꯅꯤ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯪ ꯍꯩꯔꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯑꯇꯣꯟꯕ ꯑꯄꯪꯕ ꯅꯆꯥ ꯅꯅꯥꯎ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯍꯦꯟꯗꯣꯛꯂꯦ ꯃꯦꯗꯤꯌꯥꯗ ꯉꯥꯡ ꯁꯛꯇꯅ ꯂꯥꯎꯕꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯁꯣ ꯇꯧꯕꯅ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡꯗ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯨꯟꯁꯤꯟꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯤꯟꯗꯕ ꯑꯃ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤ ꯃꯇꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯕꯦꯟ ꯈ꯭ꯋꯥꯏ ꯇꯣꯔꯥ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯔꯤꯜꯁ ꯅꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯅꯝꯅꯗꯅ ꯁꯤꯗ ꯑꯗꯣꯝꯗ ꯃꯥꯡ ꯌꯣꯛꯁꯤꯟꯕꯒꯤ ꯃꯇꯝ ꯑꯩꯒꯤ ꯏꯔꯩꯕꯥꯛꯀꯤ ꯑꯩꯒꯤ ꯀꯜꯆꯔꯒꯤ ꯑꯩꯒꯤ ꯅꯥꯠꯀꯤ ꯐꯖꯕ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝꯁꯤ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕꯤꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯇꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯕꯗꯤ ꯃꯁꯤꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯟꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ ꯃꯥꯏꯀꯩ ꯈꯪꯍꯟꯗꯕꯤꯗ ꯗꯤꯄ꯭ꯔꯦꯁꯟꯅ ꯅꯥꯕꯒꯤ ꯁꯔꯨꯛ ꯍꯦꯜꯂꯛꯄꯒꯤꯁꯨ ꯆꯥꯡ ꯋꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯈꯟꯖꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯂꯒ ꯍꯔꯥꯎꯕ ꯃꯇꯝꯗ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯅ ꯆꯥꯃꯤꯟꯅꯃꯤꯟꯅꯕ ꯍꯔꯥꯎꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯗꯤ ꯇꯣꯈꯥꯏꯕ ꯃꯥꯅ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯃꯥꯅ ꯃꯩꯇꯩ ꯄꯥꯉꯜꯅꯤ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯣꯟ ꯃꯥꯟꯅꯔꯤꯕꯁꯤꯡ ꯂꯣꯏꯅꯅ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯁꯤꯟꯕꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯅꯤꯡꯕ ꯁꯤꯁꯨ ꯑꯩ ꯄꯤꯛꯆꯒꯦ ꯈꯟꯗꯕ ꯄꯤꯛꯑꯦ ꯈꯜꯂꯤꯕ ꯃꯤꯑꯣꯏꯗꯨꯁꯨ ꯆꯥꯎꯍꯟꯕꯤꯕ ꯑꯩꯈꯣꯏꯁꯤ ꯑꯃꯒ ꯄꯨꯟꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯋꯥꯈꯜ ꯒ꯭ꯌꯥꯟꯁꯦ ꯁꯤꯌꯥꯔꯤꯡ ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯀꯥꯟꯗꯇ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯀꯟꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕ ꯇꯥꯟꯅꯗꯕ ꯑꯗꯒꯤ ꯂꯩꯉꯥꯛꯂꯣꯟꯁꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯌꯥꯔꯒ ꯂꯥꯛꯀꯗꯕꯅꯤ ꯄ꯭ꯔꯖꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯂꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇꯁꯨ ꯑꯇꯦꯟꯕ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯁꯤ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯒꯣꯚꯔꯟꯃꯦꯟ ꯂꯩꯕꯒꯤꯁꯨ ꯃꯅꯤꯄꯨꯔ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯀꯥꯟꯅꯕ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣই ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯁꯤꯗ KMW ꯃꯅꯤꯄꯨꯔ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯍꯪꯒꯠꯆꯕꯅꯤ ꯄꯥꯕꯨꯡ CM ꯕ꯭ꯔꯦꯟ ꯊꯧꯅꯥ ꯂꯩꯕ ꯑꯩꯒꯤ CM ꯑꯃꯅꯤ ꯃꯍꯥꯛꯀꯨꯝꯕ ꯑꯃ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯉꯥꯡꯈꯤꯕ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯄꯥꯕꯨꯡ ꯑꯩꯈꯣꯏ CM ex-CM ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯀꯔꯤ ꯀꯟꯗꯤꯁꯟꯗ ꯊꯕꯛ ꯂꯧꯈꯠꯀꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯚꯣꯏꯁꯇ ꯑꯣꯏꯅ ꯑꯝꯇꯪ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯏꯃꯥ ꯏꯕꯦꯟ ꯑꯗꯨꯒ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯒ ꯂꯩꯔꯤꯁꯤ ꯃꯇꯥꯡꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔꯗ ꯀꯩꯗ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯇꯦꯟꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯒꯦ ꯂꯣꯏꯅꯅ ꯀꯧꯀꯣꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯐꯣꯛꯁ ꯑꯣꯏꯒꯦꯔꯥ ꯌꯨꯁꯦꯝ ꯑꯣꯏꯒꯦꯔꯥ ꯑꯃꯨꯛꯀ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯂꯧꯈꯠꯂꯕ ꯊꯧꯔꯝꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯨꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯔꯛꯏꯕ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯕ ꯈꯨꯗꯤꯡꯃꯛ ꯊꯧꯗꯥꯡ ꯆꯞ ꯃꯥꯟꯅꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯇꯪ ꯇꯥꯕ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕꯕꯨ ꯈꯪꯗꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯤ ꯑꯃ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯆꯤꯡꯂꯣꯟꯅꯕꯅ ꯈꯣꯡꯒꯣꯏ ꯑꯣꯏꯔꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯔꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯂꯣꯏꯅꯅ ꯑꯩ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯄ꯭ꯔꯥꯕꯤꯟꯁꯟ ꯃꯥꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯥꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯍꯣꯜ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯆꯠꯅꯔꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯦ if Manipur is a part of India, please take your responsibility based on your authority that we have upon us. ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯅꯔꯤꯑꯣꯁꯦ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯤ ꯈꯜꯂꯒ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨꯅ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯑꯟꯇꯤꯜ ꯗ ꯑꯦꯟ ꯃꯌꯥꯝꯅꯁꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ